ꯑꯩꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯆꯤꯡꯍꯤ ꯃꯅꯝ ꯅꯪꯅ ꯅꯨꯡꯁꯤ ꯊꯧꯔꯤꯕꯨ ꯑꯣꯏꯗꯨꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯇꯥꯛꯑꯝꯕꯗꯣ ꯁꯤꯌꯨꯝꯁꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯅꯪ ꯆꯪꯉꯣ. ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ. ꯂꯥꯛꯑꯣ ꯆꯪꯉꯣꯕ. ꯆꯪꯁꯤꯜꯂꯛꯑꯣꯕ. ꯆꯤꯡꯍꯤ ꯃꯅꯝ ꯅꯪꯅ ꯊꯧꯔꯤꯕꯨ ꯑꯁ ꯂꯥꯛꯑꯣ. ꯆꯪꯁꯦ ꯂꯥꯛꯑꯣ. ꯑꯁ ꯂꯥꯛꯑꯣꯕ. ꯍꯥꯏꯌꯣꯕ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯆꯦ. ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ? ꯅꯪ ꯍꯥꯏꯌꯣ. ꯇꯥ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ. ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ. ꯃꯁꯦ ꯑꯩ ꯁꯨꯝ ꯏ ꯀꯥꯔꯛꯏꯀꯣ ꯃꯁꯦ. 이제 한감도 띠냠 야우랍니다. ꯆꯠꯊꯣꯛꯍꯦ! ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯉꯤꯅꯣ? ꯅꯣꯏꯀꯣ ꯅꯣꯏ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯅꯤ. ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯦ ꯍꯥ? ꯀꯔꯤꯒꯤꯅꯣꯕ? ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯈꯪꯉꯦꯗꯅ. ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ. ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯈꯪꯒꯦ? ꯃꯥꯅ ꯄꯥꯈꯪ ꯁꯥ ꯄꯤ ꯀꯣꯏꯒꯦ ꯀꯣꯏꯔꯒ ꯑꯩꯈꯣꯏꯗꯒ ꯑꯣꯟꯖꯜꯂꯒ ꯉꯥꯡꯉꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯧꯊ꯭ꯔꯣ. ꯅꯪ ꯅꯨꯄꯥꯗꯨꯁꯨ ꯀꯧꯊ꯭ꯔꯣ. ꯀꯥꯟꯗꯦꯁꯦ ꯁꯠ ꯀꯧꯊꯣꯛꯄꯤꯔꯛꯑꯣ. ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯖꯒꯦ ꯑꯩꯈꯣꯏ. ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ. ꯍꯩ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯃꯅꯨꯡ ꯆꯪꯕ ꯌꯥꯗ꯭ꯔꯦ. ꯀꯥꯟꯗꯦ ꯉꯥꯛꯇꯪ ꯀꯣꯏꯊꯣꯛꯈꯤꯒꯦ. ꯍꯣ ꯇꯥꯔꯤꯕꯔꯣ? ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ? ꯅꯨꯡꯁꯤ! ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ? ꯅꯨꯡꯁꯤ! ꯍꯦ ꯀꯔꯤ ꯈꯨꯀꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯤꯡꯒ ꯀꯧꯔꯛꯑꯗꯅ ꯃꯍꯧꯁꯥꯒꯨꯝꯕ ꯋꯥꯈꯜꯁꯦ ꯏꯅꯧ ꯊꯣꯔꯛꯏꯀꯣ. ꯌꯥꯔꯦ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯍꯥ? ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ? ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯃꯇꯝꯁꯤꯗ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯌꯦꯡꯉꯣ ꯁꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯒꯦ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ ꯍꯥꯏꯕ? ꯍꯥ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ? ꯅꯪ ꯇꯥ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯑꯁꯤꯁꯤꯔꯣ? ꯅꯠꯇꯤꯌꯦ. 이제 마디 나띠에. 이제 ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥ ꯅꯠꯇꯤꯌꯦ. ꯑꯣꯟꯅꯔꯦ. ꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯁꯦꯡꯕꯅꯤ 이제 마디 나띠에. ꯑꯩꯈꯣꯏ ꯂꯥꯜꯂꯦ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯒꯤꯒꯦ 이제. ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ. ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇꯦꯀꯣ? ꯃꯥꯅꯤ 이제 ꯑꯩꯈꯣꯏꯅ ꯊꯤꯔꯛꯏꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥ ꯅꯠꯇꯤꯌꯦ. ꯑꯩꯈꯣꯏꯅ ꯊꯤꯔꯤꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ. ꯆꯠꯂꯨꯒꯤꯒꯦ 이제. ꯐꯔꯦ. ꯅꯪ ꯉꯍꯥꯟꯃꯈꯩ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯊꯥꯖꯗꯗꯥꯏ. ꯉꯁꯤꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕꯒꯤ ꯅꯪ ꯈꯪꯉꯦꯗꯅ. ꯉꯍꯥꯟꯃꯨꯛꯁꯨ ꯅꯨꯄꯤ 3 ꯂꯥꯛꯑꯒ ꯅꯪꯒ ꯈꯟꯅꯈꯤꯗꯥꯏ. ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ. 이점 점저봐 이건다. 뭐이는 뽕아웅 마우저고 이런거네요. 에이, 마두다니네. 남나 이건다 끼리자. 봐봐. 하이, 따르면은 이제 아무도 군절로. 나사노 비도. 싹라메 하라니. 군절로 가.